ngasi numida waram phongkhiba tongan tongan Manipuri siphongsingdagi maruoibi I pausing myamna thamjagi ahanbada Pandam pauksi da phongmu maruiba paukro ina myamna headlines thamjarge state sigu ina ngasi khwaidagi maruiba paukra hairagadi ngasi nongna miyo yankhaiga mapan COVID-19 positive oire active case saniga taraga taruk yokre hairi amaromdana Leingak ki order amana school sing July 10 phaoba class tawba Thingjinkhre atopa paumna Governor Laganisana cycle subdivision ki miyam unakre COVID ki urakliba phiba masi yenglaga miyamna vaccine kapthokpiu Governor Laganesan state asigi tongan tongan ba manung hanjin mafam singa madi tongan tongan ba district sing da satuna miyam go unaduna makhoina thengnariba khudong sadaba sing khana nainabagi manung sana Manipur ki Governor Laganesan ngasi Kangpokpi district ki cycle subdivision satuna yengsinkre cycle ki subdivisional headquarter gi manung sana leiba Thangkan Phai Khulgi Hoikhonai multipurpose hall khana nenabagi mifamadu pangtokhi loinana governor na district level officer sing civil society organization gi miyut sing amadi village chief sing onakhi governor na mafamdugi miyamna thengnari awaba sing taraba matung athubu matamda khudong sadarba sing ko honana ba thorang paikhalakani haibigi thajaba piramkhi Tharamga mari lainana Governor Laganisan hai ngasi pangthokliba mifamasi Janata Darbar ga samane Janata Darbar miyamgi khudong sadaba sing mari lainaba authority da phongdokpigi khudong saba phangi miyamna thengnariba khudong sadaba sing adu mari lainaba authority da khangani mathau tarabadi minister da sohaigani miyam ama oina akhoi gi ningtam lana saruk yakiba mari thawai katkiba lanmi singu ikai khumna utpa mathautai haujuk baraki sahi Humdraga mga suba ningtam palan pangthok libaga loinana aihoi khudimangna leba sibu sakwanaba thabak tawba mathautai Leingak na paikhalagdiba scheme sing asigi kanaba direct benefit transfer DBT gi kuthangda bank account phangali maramaduna bank account amadi suksoi soidana hangadabani haina sufungdokhi state asida hausu oiragliba covid case ki phiba masi yenglaga governor na laiset asidagi ngak thoknabagi damak vaccine kapthoknaba su appeal tokhi tharamadu MLA Kimnio Hangsing, Kangpokpi ki DC, Kengu, Zoringla, Secretary to Governor Bobby Waikom amadi cycle gi miyam saruyaki, Cookie Students Organization amadi Cookie NP, cycle gi maikeri gisu, Governor the memorandum amasu pishin ki haina paus na makata na fundorakli. Makasa tarakpo ina to papawaman MP lai sema sana zawbi gi miyeng makada SLCC gi exam pangtokre. Rajya Sabha ki MP Sana Jawa ki miyang makhara Manipur State Level Consultative Committee for Food Corporation of India ki mifam amang si Impal ki Classic Hotel pangtokre ngasi ki mifam aduda FCI Manipur ki SACC members sing Moyangthem Raj Chandra Langpurapam Deven Namairakpam Devotion Yauna FCI Manipur ki DGM R Om Prakash Kevin PD ki Director Robertson Asem amadi FCI gi official singju saryaki ngasi gi mifamaduda napsa gi makhara sing hawai yenthokpa amadi atopa yefa thorangi scheme sing yauna food grants quality FCI gi tuan ba depot sing the sing hawai sing store tawba transit amadi storage losses actual distribution of food grants for Antayodaya AAY amadi priority household PHS food grants allocation of the yauna FCI ni state Leingak loinana targeted public distribution system TPDS ki thabak thoram sing paikhatpa amadi state Leingak na paikhalipa tuan ba yefa thorangi scheme sing khananai nakhi panbe abri central government parliamentary Affairs Minister ki recommendation ki loinana MP amabu FCI ki state level consultative committee ki chairperson ama oina khankibani loinana non official members singna CAF at PD ki ministry na khanmani haina paws na phungdorokli makasa tarakpo ina to papawam online amadi offline animak taming sanana bagi form thabiyu masina pandemic asigi SOP ngak pangamgani MSF Manipur COVID-19 positive oibigi sang khangen hengalanglingei sera sida Directorate of Education S Manipur na hokiba July gi saisat nipanda Education S ki makhada laidiba government higher secondary school singda mari lainaba principal singna khudong sagadaba mong admission tawgadabani haina sirol thokibabu mairoi singi yengbiraga online amadi offline animaki kuthangda admission form thabiyu haina Manipuri Students Federations MSF ki General Secretary Hizam Rosana Thadorokpa Sirolamana Fongdorakli
Sirol asina hai mahairoi sangsingda nongalamdai pung ahumdagi marigi pareng leptuna numit kharani sida mahairoi singa madi ahalaman singna SOP thugaiduna class 11 gi admission form phangnaba honabada thengnabiriba khudong sarabasi araiba mongda oihanbiu tha asigi sachet tarada TG Higher Secondary School gi principal na mari leinana sirol thoki maramasina Sengarang sachet taraga mathoida masing yamnaba mahiroi sing mama mapa mari guardian singna ihing yerektuna ayuk nungalamdai digi school gate mayada pumnin ningki mi ayamba sada maudraga mangadi face mask upte loinamak pun sinduna social distancing gi lengaki sana kanglon ngaktabagi mami oiki admission ga mari leinana form thaba madi submission torakpagi thabak thorom khudingmak sindoktuna covid pandemic asina miyoibu khunaida khudum sangragani masidagi kalhauba tangai fadana thabak lokhatpa mathau tari health director na iramda masida covid 19 pandemic oibigi sang hengalakpagi section thorangi damak phongno ki buafum adu thabak tehena onsin biu loinana education as ki director na admission ga mari leinana school singda direction pibigi sirol adu amuk hana review tawbiduna laina laisat asidagi ngakthokna bigi saru am oina online amadi offline animakta thabak lokhat piu haina sirol asina su makhatana phongdorakli makasa tharak poina to papa amna ngya ki haukhraga loire khanba Leingak longi mawong tokpiro congress nongmada sijinadraba yadraba posai gi mamalda Atia pakna wanglaba matam sida nupigi empower kamdauna pigadoribano haina hangladuna miyamgi directive sustainable survival pigadaba miyamgi long term policy ama sembiyu ngya ki haukhraga loire khanmaleng anglon tokpiro haina congress ki mekedi gi phongdorakli congress bo ondaliba manipur pradesh congress committee MPCC ki risang kaising media center da pangthokpa pawgi mifum amada MPCC ki vice president L Tilotamana hai Haujik leba sida posai gi mamal tangkhalakpa amadi GST gi wafam lakpasida leba sigi miyamna kayam kuina khangmangam khigidagi haina hangladuna miyam gi oiba yefagadaba safagadaba thabak kharadi tawhaningi demonetization lakhiba matungdagi miyam gi asumba lambi asi BJP na khumjilaga thamki makhoi gi vision asi sabka vikas viswas gi horakhi Miyamna yamna mawong malhalaga miyamgi samna hingzariba punsi bunnam thaduna thamnaba khongthang lokholakibani hainasu pausna phongdorakli makasa tharak poina topa pawm school gi phibam khudong saraktabadagi ADC gi berak staff quarter da sai taruk hena mahisang oiduna laklaba Phalbung Junior High School lengana yingsinbina bukhunjasna puning singslakli school gi phibam khudong saraktabadagi Tenopal district ki Phalbung village ta leiba Autonomous District Council ADC gi Berak Type Quarter bu Phalbung Junior High School oina onthok tuna leirakpa sai taruk mapung farakadore Phalbung Junior High School gi anaubi school ama sabiu amadi school asigi walibising lengakna yengsin biu haina Phalbung village gi Chief L Lunkhomang hokipna phungdorakli Tenopal district ki manungsana leiba Sitalam khaidagi kilometer mangarom sanglaga leiba Koki Furupna namna Kundaba Phalbung village da leidiba Phalbung Junior High School sai taruki mamangna phibam sadabadagi village asida leidiba ADC gi Berak Type Quarter building asiwi school onthoktuna angang sing lerik tambiduna leirakpa sai taruk mapung faragle hairi Phalbung village ki Chief L Lunkhomang hokipna mari leinaba department sing di school ama sabinaba matam kuinedagi taknaduna lakli adubu ngasi phaoba manipur gi lengaki mayokta karigumba miyeng amata sangbidana leirakpa sahi masing yam silakle hairi Phalbung village amasung manak nakku school sing school amata leitabadagi khulasigi ADC gi Berak Type Quarter building asi school oina anthoktuna Phalbung Junior High School haina mingtholiba school asida hauji class 1 dagi 8 fawba leiduna puna mahiroi marfurom leirik tamli haina supungdorakli atopa pawmana MLA minister singi kuthangda lomi singna urea phangangani haibisi hard politicalize tawbani handokpiu loksal lengana MLA minister singi kuthangda lomi singna urea phangangani haibigi thawong ama satharalibasi urea da politicalize tawbani maramaduna thawong asi athuba matamna handokpinaba loksal gi mekedi gi appeal tarakli Manipur Press Cup ta pangthokpa pawgi mifamama da lomi sinmi apun balup loksal gi president Suramani Nahai Kumza English Singani Taraga Nithu the Conservation of Peatlands Wetlands Act 2014 pass hek tawkibadagi Manipur da lawpham sing yum kai sajinba nga pham tawsinbadagi law uba yaba lawpham sing aduki matik soksinki masigi matungdagi hana thoklamba pothoka sangdamnabada yamna hanthaki
ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯐꯪꯗ꯭ꯔꯤꯕꯁꯤ ꯌꯨꯔꯤꯌꯥ ꯑꯁꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯁꯤ ꯍꯟꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯔꯤꯌꯥ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯊꯧ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯐꯪꯍꯟꯕꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯁꯥꯜꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯈꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯨꯔꯤꯌꯥ ꯌꯦꯟꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯃꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕꯒꯤꯅꯤ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯈꯔ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯂꯥꯛꯂꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯈꯤꯕꯗꯨꯅ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯔ ꯌꯦꯜꯂꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯍꯥꯔ ꯌꯦꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯍꯪꯈꯤ ꯃꯗꯨꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯈꯨꯠꯁꯥꯎꯅꯔꯛꯄꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯠꯁꯥꯎꯅꯔꯕ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯕꯦꯒ ꯊꯨꯒꯥꯏꯔꯒ ꯆꯩꯈꯥꯏꯕ ꯃꯥꯡꯍꯟꯕ ꯇꯧꯕꯗꯨ ꯏꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨ ꯏꯁꯥꯒꯤ ꯈꯣꯡꯗ ꯊꯥꯡꯅ ꯌꯦꯟꯁꯤꯟꯕꯒꯨꯝꯕꯅꯤ ꯂꯧꯏ ꯀꯅꯥꯒꯨꯝꯕ ꯂꯧꯃꯤ ꯈꯔꯅ ꯕꯦꯒ 50 ꯃꯥꯡꯍꯟꯈꯤꯕꯗꯨ ꯂꯧꯃꯤ 100ꯗ ꯌꯦꯟꯕꯤꯔꯝꯂꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯌꯨꯔꯤꯌꯥ ꯕꯦꯒ 250 ꯌꯦꯟꯈꯤꯕꯗꯨ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯌꯦꯟꯈꯤ ꯑꯁꯨꯝꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯃꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕ ꯆꯪꯉꯤ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯅꯤꯌꯟꯁ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CMꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯈ꯭रे ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯄꯨꯜ ꯆꯌꯦꯁꯤꯒꯤ ꯖꯨꯟꯒꯤ ꯆꯆꯠ 19 ꯑꯃꯗꯤ 20ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯣꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯝꯍꯟꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯂꯦꯟꯁ꯭ꯂꯥꯏꯗꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ R.K. ꯔꯟꯖꯟ ꯌꯥꯎꯅ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯦꯝꯈꯤꯕ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯃ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯗ ꯄꯤꯁꯤꯟꯈ꯭रे ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯗꯣꯛꯇꯔ R.K. ꯔꯟꯖꯟꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ ꯆꯆꯠ 5ꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯟ ꯀꯨꯃꯥꯔ ꯃꯅꯤꯆꯟꯗ꯭ꯔ ꯁꯅꯧꯖꯝ ꯖꯤꯑꯣ ꯀꯟꯁꯟꯁ ꯏꯟꯗꯤꯌꯥ ꯗꯣꯛꯇꯔ ꯊꯤꯡꯉꯨꯖꯝ ꯗꯣꯔꯦꯟꯗ꯭ꯔꯣ ꯀꯝꯄ꯭ꯌꯨꯇꯔ ꯒꯦꯂꯔꯤ ꯏꯝꯐꯥꯜ ꯃꯣꯏꯔꯥꯡꯊꯦꯝ ꯖꯒꯠꯖꯤꯠ ꯌꯥꯎꯅ ECC ꯗꯣꯛꯇꯔ N. ꯁꯅꯥꯃꯆꯥ ECC S.K. ꯒꯥꯏꯅꯩꯃꯩ ꯑꯃꯗꯤ ECC R.K. ꯕꯤꯀ꯭ꯔꯝꯖꯤꯅꯤ ꯔꯦꯜꯋꯦ ꯌꯨꯅꯤꯌꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯌꯦꯁꯤꯒꯤ ꯖꯨꯟꯒꯤ ꯆꯆꯠ 21 ꯑꯃꯗꯤ 29ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯌꯦꯁꯤꯒꯤ ꯃꯦ ꯑꯃꯗꯤ ꯖꯨꯟ ꯊꯥꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡꯗꯒꯤ ꯆꯥꯎꯔꯥꯛꯅ 60% ꯆꯥꯡꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯈꯤ ꯍꯥꯏꯔꯤꯕ ꯊꯥ ꯑꯅꯤ ꯑꯁꯤꯗ ꯃꯊꯪꯁꯤꯅ 375.60 mm ꯑꯃꯗꯤ 329.9 mm ꯒꯤ ꯆꯥꯡꯗ ꯆꯨꯈꯤ ꯍꯥꯏꯔꯤꯕ ꯗꯇꯥ ꯑꯁꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯐꯝꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯁ꯭ꯇꯦꯁꯟꯗ ꯂꯩꯈꯤꯕ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯑꯗꯨꯅꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗꯤꯡ ꯀꯥꯕꯣꯛꯄꯥꯠ ꯂꯀꯣꯜ ꯑꯦꯔꯤꯌꯥꯒꯤ ꯁꯥꯃꯔꯝ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯂꯝ ꯈꯣꯞꯆꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯂꯝꯗꯤꯡ ꯀꯥꯕꯣꯛꯄꯥꯠ ꯂꯣꯀꯦꯜ ꯐꯥꯔꯃꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯖꯝ ꯌꯥꯏꯁ꯭ꯀꯨꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯝꯗꯤꯡ ꯀꯥꯕꯣꯛꯄꯥꯠ ꯂꯣꯀꯦꯜꯒꯤ ꯁꯥꯃꯔꯝ ꯇꯥꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯄꯅ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯧ ꯎꯔꯤꯕ ꯂꯧꯄꯨꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯂꯝꯕꯤ ꯑꯁꯤ ꯄꯤꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯅꯤ ꯊꯩꯅꯕ ꯌꯥꯗ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤꯅ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ MLA ꯑꯣꯀ꯭ꯔꯝ ꯁꯨꯔꯖꯀꯨꯃꯥꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ACACꯒꯤ ꯂꯧꯃꯤ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯂꯧꯃꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯄꯤꯕꯤꯕꯒꯤꯗꯃꯛ MLA ꯁꯨꯔꯖꯀꯨꯃꯥꯔꯕꯨ ꯂꯝꯗꯤꯡ ꯀꯥꯕꯣꯛꯄꯥꯠ ꯂꯣꯀꯦꯜ ꯐꯥꯔꯃꯔꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯣꯛꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯔꯦꯒꯤ ꯂꯝꯕꯤꯁꯤꯡ ꯑꯣꯒꯁꯠ ꯊꯥꯗꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯂꯦꯠ ꯄꯥꯎ ꯍꯧꯈꯤ ꯃꯣꯔꯦ ꯇꯥꯎꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯆꯌꯦꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗꯒꯤ ꯀꯣꯏꯂꯥ ꯊꯥꯕ ꯍꯧꯅꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯅ TAN Hills Horticulture and Soil Conservationꯒꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯧꯈꯤꯕꯅ ꯐꯣꯡꯗꯣꯛꯈ꯭रे ꯃꯣꯔꯦꯒꯤ ADC ꯒꯦꯁꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯧꯈꯤꯕꯅ ꯍꯥꯏ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯁ꯭ꯀꯤꯝ ꯚꯤꯂꯦꯖꯇꯒꯤ ꯃꯣꯔꯦ ꯒꯦꯠ नंबर 2 ꯐꯥꯎꯕ MSIDCLꯒꯤ ꯃꯈꯥꯗ ꯃꯇꯝꯒ ꯆꯨꯅꯕ ꯂꯝꯕꯤ ꯁꯦꯝꯅꯅꯕ ꯆꯌꯦꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯒꯅꯤ
ꯃꯣꯔꯦꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯨ PWD ꯑꯃꯗꯤ PMGSY ꯒꯤ ꯃꯈꯥꯗ ꯁꯦꯝꯂꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯣꯔꯦꯒꯤ ꯃꯤꯌꯥꯝꯅ ꯃꯣꯔꯦꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡ ꯄꯥꯛꯊꯣꯛꯍꯟꯗꯨꯅ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟꯅ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯄꯣꯠꯁꯤꯡ ꯊꯝꯐꯝ ꯑꯣꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡꯗ ꯒꯣꯗꯥꯎꯟ ꯊꯝꯕ ꯑꯃꯗꯤ ꯍꯣꯇꯦꯜ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯝꯐꯝ ꯂꯩꯔꯣꯏ꯫ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯀꯔꯝꯅ ꯑꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯃꯣꯔꯦ ꯇꯥꯎꯟꯒꯤ ꯃꯤꯌꯥꯝꯅ ꯐꯪꯒꯗꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯐꯪꯗꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯈ꯭ꯔꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯂꯥꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯣꯔꯦ ꯃꯤꯌꯥꯝꯅ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤ ꯑꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯐꯍꯟꯁꯤ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯔꯤꯂꯤꯖꯟ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯅ ꯃꯣꯔꯦꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯍꯟꯕ ꯌꯥꯎꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ, ꯀꯔꯞꯁꯟ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ CPIꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯍꯟꯕ ꯌꯥꯎꯅ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ, ꯀꯔꯞꯁꯟ ꯑꯃꯗꯤ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ CPIꯒꯤ ꯁ꯭ꯇꯦꯠ ꯀꯟꯐꯔꯦꯟꯁꯀꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯁꯨꯇꯤꯟꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯔꯨꯄꯃꯍꯜ ꯇꯦꯡꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯋꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯜ ꯁꯨꯇꯤꯟꯀꯨꯃꯥꯔꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 9ꯗꯒꯤ 10 ꯐꯥꯎꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯞꯅ CPIꯒꯤ ꯁ꯭ꯇꯦꯠ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯄꯥꯔꯇꯤꯒꯤ ꯅꯧꯅ ꯈꯜꯂꯕ ꯊꯧꯄꯨꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯑꯦꯜ ꯈꯣꯏꯔꯦꯟ, N ꯁꯤꯡꯍꯖꯤꯠ ꯑꯃꯗꯤ M ꯖꯣꯏꯀꯨꯃꯥꯔꯅ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ A ꯂꯥꯂꯥꯅ, ꯇ꯭ꯔꯦꯖꯔꯔ, ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯀꯌꯥ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯗꯦꯂꯤꯒꯦꯠ 350 ꯃꯨꯛꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ 38ꯗꯒꯤ ꯀꯥꯎꯟꯁꯤꯂꯔ, ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ 85ꯅ ꯁꯥꯕ ꯄꯥꯔꯇꯤꯒꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 18ꯅ ꯁꯥꯕ ꯄꯥꯔꯇꯤꯒꯤ ꯀꯃꯤꯇꯤ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯀꯜꯍꯟꯅꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯍꯟꯅꯅꯕ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯂꯨꯄꯥ ꯂꯥꯈ 10 ꯔꯣꯝꯒꯤ ꯂꯟ-ꯊꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜ ꯅꯥꯒꯥꯝꯗ ꯂꯩꯕ ꯋꯥꯡꯃꯌꯨꯝ ꯖꯃꯥꯂꯨꯗꯤꯟ ꯑꯦꯂꯥꯏꯁ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯡꯃꯌꯨꯝ ꯕꯣꯕꯣꯏꯒꯤ ꯌꯨꯝ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯄꯤꯛꯄ ꯃꯈꯣꯏꯒꯤ ꯃꯆꯥꯗꯤ ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯗꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕ ꯕꯣꯕꯣꯏꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯋꯨꯟꯄꯣꯠ ꯌꯥꯎꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 10 ꯔꯣꯝꯒꯤ ꯂꯟ-ꯊꯨꯝ ꯄꯣꯠ ꯑꯣꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯌꯨꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯂꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄꯒ ꯐꯥꯌꯔ ꯁꯔꯚꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯕꯣꯕꯣꯏꯒꯤ ꯈꯟꯕꯤꯔꯒ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯃꯐꯝ ꯅꯠꯇꯕ ꯑꯍꯦꯟꯕ ꯃꯐꯝ ꯈꯔꯗꯁꯨ ꯇꯅꯦꯜ ꯍꯨꯠꯂꯝꯂꯦ꯫ ꯂꯧꯐꯝꯁꯤꯡ ꯅꯝꯊꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ꯫ ꯀꯝꯃꯨꯅꯤꯇꯤ ꯇꯥꯏꯔꯦꯟꯄꯣꯛꯄꯤ ꯔꯦꯜꯋꯦꯒꯤ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯃꯐꯝ ꯅꯠꯇꯕ ꯑꯍꯦꯟꯕ ꯃꯐꯝ ꯈꯔꯁꯨ ꯇꯅꯦꯜ ꯍꯨꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯅ ꯂꯧꯐꯝꯁꯤꯡ ꯅꯝꯊꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯇꯥꯏꯔꯦꯟꯄꯣꯛꯄꯤ ꯚꯤꯂꯦꯖ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯇꯥꯏꯔꯦꯟꯄꯣꯛꯄꯤ ꯚꯤꯂꯦꯖ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔ ꯅꯤꯡꯊꯧꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯥꯏꯔꯦꯟꯄꯣꯛꯄꯤꯗ ꯔꯦꯜꯋꯦꯒꯤ ꯁꯥꯒꯠꯂꯤꯕ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯨꯠꯄ ꯌꯥꯎꯔꯝꯂꯦ꯫ ꯑꯇꯣꯞꯄ ꯅꯧꯅ ꯍꯨꯠꯂꯝꯂꯤꯕ ꯂꯝ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝ ꯍꯪꯍꯜꯂꯝꯕꯁꯨ ꯂꯩꯇꯦ ꯑꯃꯗꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯧꯄꯨ ꯃꯁꯥ ꯇꯥꯛꯇꯅ ꯇꯅꯦꯜ ꯍꯨꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯇꯥꯏꯔꯦꯟꯄꯣꯛꯄꯤ ꯃꯅꯤꯡꯒꯤ ꯖꯒꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯖꯅ ꯅꯝꯊꯔꯒ ꯂꯩꯔꯦ꯫ ꯂꯧꯄꯨ ꯈꯔꯗꯅ ꯃꯇꯝ ꯈꯔ ꯋꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯃꯁꯦꯜ ꯁꯦꯜ ꯈꯔ ꯄꯤꯅꯔꯒ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯐꯝ ꯈꯔꯗꯅ ꯃꯈꯣꯏꯅ ꯃꯈꯥꯗ ꯍꯨꯠꯆꯤꯜꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯊꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯔꯤꯌꯥ ꯄꯩꯔꯝꯕꯒꯤ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯌꯨꯔꯤꯌꯥ ꯕꯦꯒ 100 ꯔꯣꯝ ꯄꯩꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯄꯨꯟꯕ ꯂꯨꯞ ꯂꯧꯁꯥꯜꯅ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯧꯁꯥꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯩꯁ꯭ꯔꯝ ꯁ꯭ꯌꯥꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯅꯕꯅꯤ ꯍꯥꯏꯕ ꯌꯨꯔꯤꯌꯥ ꯍꯥꯔꯕꯨ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯂꯩꯕ ꯅꯥꯎꯔꯦꯝ ꯁꯥꯟꯗ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯆꯃꯝꯅꯕ ꯐꯥꯎꯏ꯫ ꯗꯨꯀꯥꯟ ꯃꯄꯨꯅ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯑꯁꯤ MLAꯒꯤ ꯍꯥꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯂꯥꯏꯅ ꯍꯥꯔ ꯐꯪꯍꯟꯅꯅꯕ ꯂꯨꯞ ꯑꯁꯤꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫
अतोप पावमना इंडिया की प्रेसिडेंट इलेक्शन की बैलेट बॉक्स हयंग इम्फाल थोंगनी इंडिया की तराग तरुक सुब प्रेसिडेंट्स इलेक्शन थासी तराग निपान पांथोकदोरी बसिगी येंगलगा हयंग इम्फाल की इंटरनेशनल एयरपोर्ट मिखल असिगी बैलेट बॉक्स बैलेट पेपर यावना मिखल ग मरी लेनना पोलम सिंग सील तौरगा पुरकलगनी हाइनस पल्ली लोइसलकपोइंग ngasi state sigi covid-19 update मैम ना अमुहन पिजगे ngasi वरिबा पॉजिटिविटी रेट से 15.6% हाइबदि ngasi मियोय नौना यांखैगा मापन पॉजिटिव ओइबा थेंगनरे दुगा मियोय सहुमगा हुमद्रागा मापना नौना कोविड टेस्ट तोखि covid-19 पॉजिटिव ओइरबा मियोय यांखैगा मापन से बिष्णुपुरगी अमा संदेलदगी अहुम इम्फाल ईस्टगी कुनगा इम्फाल वेस्टगी कुनगा मंगा कक्सिंगदगी अमा कामजोंगदगी अनि कांगपोपीदगी अमा नोनेदगी अमा सेनापतिदगी अनि थौबालदगी अमसु उखुलदगी अमा ममनि हाइनस रिपोर्ट तौरी हौजिक ओइनदि मैम पाउस मतांग से लुसिनजरगे मैम पुनः अनौबा अपडेट ngamiनसी and thank you